ꯅꯨꯃꯤꯠ 13ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯄ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 13ꯅꯤ ꯁꯨꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯅꯨꯃꯤꯠ 13 ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ IDPꯁꯤꯡ ꯑꯁꯤꯅ ꯔꯤꯁꯦꯇꯜꯃꯦꯟ ꯄꯤꯈꯤꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 12 ꯈꯛꯇ ꯉꯥꯏꯔꯕ ꯑꯁꯤꯗ ꯒꯣꯕꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ IDPꯁꯤꯡꯅ ꯅꯤꯡꯁꯤꯡꯍꯟꯈꯤꯕꯒꯤ ꯄꯥꯎꯁꯨ ꯌꯥꯎꯔꯤ ꯁꯤ ꯑꯁꯥ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯤꯇꯪ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯃꯥꯏꯅ ꯍꯣꯏ IDPꯁꯤꯡ ꯑꯗꯨꯝ ꯀꯩꯅꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯦꯖꯤꯇꯦꯁꯟꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯄ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯤꯁꯦꯇꯜꯃꯦꯟ as assured by the central government as well as the PR government of Manipurna haikibagi by December to resettlement tawni of all IDPs haibadugi yamna legitimate over demand ni IDP na sangise aduga amuksu hujik naina khre this is the only solution only option to user in ko permanent or lasting peace and harmony in the state of Manipur amasi ekoi achummaga leiba pot ni haibani da asigi asumba miyamna pam sibu thabak to onthoga miyamgi oiba confidence building miyamgi oiba kana se tawgena khandriba government se amasi kana nuaiti haibani aduna kana amatana IDP singna magi mafamda hanjal hallaga khunda laita handa matamda sawgadaba malemgi mi leite haibani Manipur ka kiri wat tu o tawbadadi maruda sawdori se khoiri nawfam tadaba miram dagi mito mirancha aduga Manipur gu thugai ge mase tage lakpa ko adugumba kangu khatana ne haibani da Manipur rang tholise saina sin kuki ga haibase akoi swaide ni yam kanna sungang de mioi ba ngatani sin kuki singna state ama phangnaba state leijaram da dagi state na phangnaba honarakpagi history mioi ba gi oina lakpa matamda akoi su mioi bani support tongninge ba aduna samuyar oithokpa yaba makoi gi oiba sin state leijari de idana kano da Burma da adugi jaga or samuyar other neighboring countries ge ayaba singsida lawgodawni akoi gi yaroidaba boundary pikraba Manipur adusu masagi historical kano mayama legacy leijaba lasai lising manga taragi matakta leijaba aduga sigi posak sidaga talaka anda lakpase makhoi se akoi hen han haining haibani ka lirin makhoi se even ta kanoni panglong agreement kaina 47 da Brahma da ongsang naga leader weraga san adagi kanoga kasin ta kanoga tawrkanda phamgiba mifamdo madudam kano moi masa khangbi hiba nateba kano je kano kuki kano je state haiba ma adu mayam du laksala ka anda huji 92 93 Manipur changchal le adagi Manipur gi singlam da su naga na khara hina khunda jari ba jaga je hen tawsalu badagi kano lan songa grim 92 to 97 gi irang thokrim ne foreigner ni noi hanro khor na hairaga alo thokrim ne ba alo tagi di amuk hanbasu ki na Burma da junta na amuk asuna kande wang malalu bada amu heda takhairaga maram di moina mathong cha da thabuk ti am tawrabani na adugumba pot mayam sing adu yenga kan da khulai paraga lan tumin na haurak paduna ngasidi kanoni ba heta moina Manipur fugairaga akoi gi lam je logdi adi haibagi kano sineba adana sigi kano posi khara hena chawtho alaga di ben akoi valley da laiba kai mayam sing ase Manipur se kaidana hona bada kano mi gi makhong akoi khongnol ani kholani haina policy maker sing gi maiki da gi su policy to yauri haba masi tana ba sin ba volume kano helakanda aduna sigi mayam ja koi loina ui haibani aduna illegal immigrants mayam gi demand sina Manipur thugaina ba siliba kana posak asida masagi masigi victim ne basi IDP na oiriba film je maramaduna akoina masi tawloidabani kariguma matana su maramdi akoi ai hingoi do oragadi kano nemi adunani chingdon jidagi akoi je sum ching khongpak na sana jana bu hairam bi khum kaukthar agadi last aroiba akoi jo khonggaw ma kaurkani haibani da mani mayam jigi madugi khonggaw duna amuksu India su secure oidi haibani adu khanggadabani haibani kano se ko aduna masi yam section na lowgadabani sanaroidoni life divi nate ko Manipur je Manipuri mayam se aduna kano adum yamna establish to ba khoi civilization leijabagi akoi masen sum ngangna sainaraga kano khoi kani pangang ngangna bai wani akoi unity adum yam leijaba poni ko
matang sana sana akoi dum pungadauba pulloidaba satgadaba akoi loi khangba ngatani akoi masen aduki matik launare khonare hainare su manung da understanding akoi yoiba no apam basing de unity leibani ai haige aduna kanoni kayam kanna akoi kanoni manipuri civilization da khoi mahum da chaina thinbagum thiloidabani madugi reaction do kana phangloi liring ko maramna IDP sing masa masa gi original home Susanpur da Kangpokpi da kana Moria daga leibam thokpa hanagi poto madu tahan baduna amatang airaba tampumagi shanti porokna bagi kanuni lambi ni haiba ofum che thangge ko yam nungaje ojana achumba wafam kya thambiramba oja ngasi akhoi ojagi chillaba kaya matam bo kai thokpiduna North Window gi news analysis saru yabiduna mapum fam bibagi damakta oja bo haningai tan thagat pa phongdok jiri oja